Driver da Afaoba Saruba ASI Suspend Toukhre. Truck driver tamthina phubada chenaba police personnel thabak logtho'u TDC. Dimapur dagi Imphal da thorakpa truck amagi driver Kangpokpi District Police ki ASI amana luchingba timna lambi da thatlaga Afaoba Sarubagi video footage social media da viral oiraklaba matungda ASI adu thabaktagi suspend toukhre. Viral oirakhiba video footage aduda mamai khumba police officer amana truck amagi driver bu yamna nungsi haitana phubiki madugi matung tarakpada mahaki khwangda yanba 9mm pistol adu lauthoklaga kaktawduna driver adugi makokta namba uki thawdok adubu khamluba miyoi amadasu police officer aduna nongmaina kapke tawbagi saktamsu ningthina uba phangki. Lambi aduda mathau tawriba police officer amana kari maramdagi kamdowna driver aduda saurakpano amasung mahakpu nongmaina namlibano haibagi maramdudi chapchana khangba ngamde thawdoktugi matangda departmental inquiry chathanabak yathang thokre. Kangpokpi District Police ki SP ki cherol amana hai thabaktagi suspend tawraba ASI adugi maming TH Hitler kawi Kangpokpi District Headquarter gi reserve line da leibani. Mahak na ngasi nungthil pung 3:00 taba matamda Senapati dagi truck driver ama amadi loinarakpa miyoi amada chathakiba thawong adu police officer ama oina tawroidaba thawongni. Maram aduna Assam Police Manual Part 3 gi Rule 66 ki matung ina mahakpu thabaktagi suspend tawbani. Mahaki mathakta inquiry ama laukhatle suspend manungda mahak posting mafamda lengdana leigadabani. Mahakna chathakiba thawong adu Manipur Police Department na ngakpiba ngamloi departmental oiba proceeding chathaba haure rule matung ina matik chaba action laukhatlagani hairi. Amaromda social media da viral chatkiba police na truck driver amabu tamthina phubaga loinana nongmai kak singlaga kihanbagi thabak chathakiba thawong adu transporter and driver council na hakchina lawbaga loinana thawong adu condemn tawi. Thawong adu chathakiba police personnel adu thabak tagi lokthokadabani haina TDC na demand tawri. Thawdok adu da chenari ba Kangpokpi police ki ASI TH Hitler bu Manipur lengakna mahakna chathakiba ka henba thawong adugi damak thabaktagi suspend tawba adubu thagatli. Adum oinamak matu sonba khut hanbasu ngamjadraba driver amada tamthina phuba nongmai shatlaga kaktawduna kapke tawbagi thawong adu council asina yaba ngamloi. Mahakpu suspend tawraga matam khara leiraga angatkiba yaroi. Mahakna tawriba sathiba thabak adugi damak mahak thabaktagi lokthokadabani. Karigumba lengakna mahakpu thabaktagi lokthokdaba tarabadi TDC na akanba khongjang changsilagani haiki. Mahakna hai driver singda miyot minai chathabadagi leikidaba driver singbu ningsingduna driver day gi thoram pangthokpa numit asida asigumba ka henba thawong chathaba asi TDC na taraina lawba ngamde. Driver aduna lalamba natraga chumlamba yai adubu nongmai shatlaga kak tawraga kapke tawbagi thawong adu TDC na hakchina lawi maduda aswai angam thoklamba thoklabadi kanana madugi tekchak pugani haiki. National Highway singda khulai paibasing anti-social element mayamgi chaikheng marakta wana thabak tawjariba driver singbu ngakpi senbigadra hairaga police na oina tamthiba thabak chathrakpa asi TDC na condemn tawi haina mahakna makha tana phongdorokli.